Wycombe Money Girls College ta International Breast Cancer Awareness Month Pangthokhre. Thoubal Okramda leiba Wycombe Money Girls College ki Department of Physics na RIMS Imphal gi Department of Radiation Oncology ga khutsamnaraga sinduna malem gi mafam kayada pangthoknariba International Breast Cancer Awareness Month ki saruk ama oina Nongmagi oiba awareness program amangasi Wycombe Money Girls College ki seminar hall da Pangthokhre. Awareness program aduda RIMS Imphal gi Department of Radiation Oncology gi Breast Cancer Awareness Program gi Nodal Officer Dr. B. Arun Kumar Sharmana athoiba mithung Wycombe Money Girls College ki Principal Professor H. Manoranjan Sarmana thoramapu aduga RIMS Imphal gi Department of Radiation Oncology gi Associate Professor Dr. L. Purnima Devi Amadi Department Asimaki Senior Resident Dr. A. Ronibala Devi na akhanaba mithunglen sing oina saruk yaki. Thoramaduda Associate Professor Dr. L. Purnima Devi amasung Senior Resident Dr. A. Ronibala Devi anina research person oina breast cancer karino karamna narai karamna khangani kamdauna ana layang chathagani haibana chingba kaya sandokna saruk yariba singda thamki. Amadi saruk yakiba singna hanglakpa wahang singi paukum singsu research person singna piki. Athoiba mithung oina saruk yakiba Nodal Officer Dr. B. Arun Kumar na haikibada cancer makal kaya ama lairiba singi manungda nupi singda naganba cancer makal sing maru oina breast cancer asigi matangda miyamda wakal tahannabagi malemgi oina pangthokliba International Breast Cancer Awareness Month ki sarukama oina ngasi RIMS Radiation Oncology Department ga loinana Thaubalda leiba Wycombe Money Girls College ka punna thauramasi pangthokpani haiki. Cancer haibase akoi khambina bayam darka lei karigino haibada masi khangok dalta ragadi cancer sina atum control tawigani khangora badi atum control tawu namdari siri wakalonda akoi awareness program se Department of Radiation Oncology RIMS na college si kong dalan maruwe peace college sita satana adum sahi kuni ko sathar galai hanan sahi ga Wycombe Money Girls College principal ne ya waki labse daga koi se sida panghok sabani akoi la khansin baya bade cancer makal se more than 200 le masina pila hanno na ka aduga cancer kwai hina na ai le ba sin kwai de sakba American mana population 1:4 ni mai pili amno na hui sang ko aduga India ni 1:12 per madagi bijina 1:8 mukyo be hena report ko phangje haibadi younger ko so be ni no mada cancer mi umana ko chance masi ge haru pham ya mare kari kari tegi haibada main causes ti akoi diet akoi na ka hani thai ni akoi mana masin sa bu je tok tok fast food te haya ka hani ongdora pa ko ari lifestyle maru mo ka hai tare ko adum mehan dagi obesity lakwa then create lam higalakpa aduna cancer form bi masa kamai noi babies na sun noi kalakpa dagari ma khana sanu bani mata like diabetes cancer mai hamama le ko arthritis to mai hamama noi le ko dare ko aduna mai masi mata na khajam na ba mata ka le